fight India, we cannot fight Bangladesh simultaneously at the same time. We do not afford to have three enemies which are bigger than us. Hadakta nauna Mizoram gi CM oirakraba Lal Dohoma gi maikaidiki US to chittuna Bangladesh, India amasung Myanmar da chaitoktuna khundariba Kukizo furup singi miyoi sing asigi oiba tonganba country amagi demand adu yamna phongna miyang mangda thamlakre. Mahangna yamna mayik singna wafam amasu thamli maduri makoina sangsilliba tonganba country ama fangnabagi lambi asida khwaidagi chawba yengnaba asi India, Myanmar amasung Bangladesh ki oina leiriba country sigi laingak asini haiba wafam masini. Makoina sangsilliba Southeast Asia asida Christian nation ama linkatnabagi damakta sangsilliba khongjang asida India, Bangladesh amasung Myanmar haidiba country hum asiga matam ama khaktada lanthengnaba haibasi oithoktabani haiduna US ta mateng nizakiba. Aikoina matam kuinadagi adumak nainaduna lakiba Southeast Asia ki region asida Christian gi oiba tonganba anauba country ama semnabagi damakta aronma lalong ama chathaduna lakle haidiba asi haujikti yamna phongna makoigi lalong asi mapung fare ngamlani haibagi moongda yamna phongna chatharakpagi moong amasu uba fanglakli. Anauba video amada amukkana taramnok siri. Ngasigi video sida Aikaki Southeast Asia gi region asida matam kuinedagi Christian singi oiba tonganba country ama semduna US ki oiba ally ama thamnabagi damakta yamna kana honaduna lakliba asi handaki matang asida yamna mapangal kansilakpa amasung yamna phongna thorakpagi moong ama lakliba asi masida amug yengbinasi. Masigi iyananba maram asi Russia amasung Ukraine gi landfam asi haukraba matung amasung West Asia da leiriba country sing asigi hauzik oirakliba politics amasung condition asina maram oiduna hauzik malem gi oina leiramba geopolitics asida yamna chawba awonba ma aikoina uba fangle. Handaki sahi asida Western countries sing amasung Western gi leiriba power sing asiga anti oiba kodamoina Russia, China, North Korea, Iran chingba countries sing asi mari yamna chesinduna yamna anauba alliance amagi form da thorokpagum tauri hairiba asi Cold War loikraba matungda US amasung Western countries singna malem asibu rule tawduna lagliba makoigi hegemony asida yamna chawba singnaba ama oirakli. Maram asina karigumba matam leiringaida yengsinhaudaba taragadi US amasung Western power singi leiriba hegemony asibu mangkiba tare haiduna hauzik US ki maikaidagi ngamjabi thaduna nauna semlakliba grouping sing asibu thugainaba amasung makoi asibu mapankal sonta hannabagi dabakta ngamjabi thaduna honarakba matam amakak oiri. Japan, Korean Peninsula amasung South China Sea gi oiba jaga sing asidadi US ki military base kaya ama leire mafam asida leiriba country kaya amaga US ka chetpa mari thamduna makoi gi oiba interest thabak tawba ngamduna hauzik asi yamna kana dominate tawduna leiri. Adubu matam kuinedagi US ki maikaidagi nauna power oina fawgalakliba China, India hairiba country sing asibusu balance tawduna thamnabagi damakta India China bu manak nakna leiba mafam sing asida makoi gi oiba military base thamjinduna amasung makoi gi oiba permanent oiba yaba makoi gi interest thabak tawba yaba karigumba mafam ama semnabagi damakta yamna kana honaduna lakli masi ngarang nahan khaktagi wanatte. 1962 India amasung China gi oiba lanfam thokraba matung country ni sigi marakta leiriba relation asi tamna kaitharaklaba matung India gi lam kaya ama China na loksin handuna madugi matungda US ki maikaidagi China asi thengnanabagi damakta India da military base ama sajage haiduna yamna kanna India lenga ka ngangna duna lakibani. Adubu India hairiba country sisu malem gi oina super power ki oiba lamjen asida nauna changsilakliba amasung US ki oiba intention asi mayak sengna khangmanina India ki leimai amatada US ki oiba asset amata ngasi fawbada leihandana adumak mungna duna lagliba sini. Asumna India hairiba country siba US ki partner ontoktuna makoigi makhada thamnabagi damakta honarakpa asi matam kuinadagi mai pakpa ngamdana adumak lakpasida US ki maikaidagi India amasung China ki manak nakpada leiba country mapangal kandaba country masa sing asida amu target tawba haurakki. Makoigi ihan hanba maru oiba target asi Myanmar hairiba country asidadi. Myanmar hairiba country asida democratically elect tawba laingakni hairiba asibu military na lausinduna military huntagi oiba rule ama lakraba matungda
ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯕ ꯔꯦꯖꯤꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯧꯔꯤꯕ ꯂꯥꯜꯍꯧ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯣꯚꯔꯟꯃꯦꯟꯠ ꯀꯧꯕ ꯑꯅꯧꯕ ꯄꯦꯔꯂꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ PDF ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯤꯡꯈꯠꯇꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯟ ꯊꯦꯡꯅꯔꯤ꯫ NUG ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ USꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ, USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯅ ꯄꯩꯁꯥ ꯊꯥꯗꯕ, USꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ USꯀꯤ ꯆꯞ ꯆꯥꯕꯤ ꯇꯞ ꯅꯞꯄ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯗꯨꯅ USꯀꯤ ꯄꯄꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ꯫ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ, US, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯁꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯅꯩꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯉꯩ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯃꯂꯥꯀꯥ ꯑꯁꯤꯕꯨ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯕꯦ ꯑꯣꯐ ꯕꯦꯡꯒꯜ ꯐꯥꯎꯗꯨꯅ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯑꯁꯤꯕꯨ ꯗꯥꯏꯔꯦꯛ ꯂꯥꯛꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯁꯦꯝꯂꯤꯉꯩ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯤꯕꯨ ꯂꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯒ ꯌꯥꯝꯅ ꯑꯐꯕ ꯃꯔꯤ ꯑꯃ ꯊꯝꯖꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯟꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯁꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅꯁꯨ ꯑꯗꯨꯃꯛ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒ ꯅꯛꯅꯗꯨꯅ ꯂꯩꯕ ꯑꯄꯤꯛꯄ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯁꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯦꯁꯔ ꯑꯁꯤꯅ ꯀꯟꯃꯟꯕꯗꯒꯤ ꯀꯟꯇ꯭ꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅꯁꯨ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯟꯗꯛ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ, USꯀꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕ ꯈꯔ ꯂꯥꯛꯇꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯥꯏꯂꯦꯟ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯁꯥꯍꯜꯂꯨ, ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯂꯩꯍꯟꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ, ꯃꯗꯨ ꯌꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯔꯠꯅꯔ ꯑꯃꯈꯛꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯁꯤ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛꯇ ꯌꯥꯝꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄꯒ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯏꯟꯇꯔꯦꯁ ꯀꯌꯥ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯏꯪꯂꯤꯁꯀꯤ ꯑꯣꯏꯕ ꯍꯥꯏꯅꯕ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯗ ꯑꯦꯅꯤꯃꯤ ꯑꯣꯐ ꯃꯥꯏ ꯑꯦꯅꯤꯃꯤ ꯏꯁ ꯗ ꯐ꯭ꯔꯦꯟ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ꯫ ꯍꯧꯖꯤꯛ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ NUG ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ, ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤꯕ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯖꯣꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯍꯥꯏꯕꯁꯤ USꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯃꯇꯝ ꯑꯃꯗ ꯋꯦꯁꯇꯔꯟ ꯃꯤꯁꯅꯔꯤꯁꯤꯡ ꯂꯥꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗ ꯀꯟꯚꯔꯠ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥ ꯑꯃꯕꯨ ꯀꯃꯟ ꯑꯣꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯀꯃꯟ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯪꯂꯥꯟ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤꯅꯁꯨ ꯃꯪꯐꯥꯎꯅꯕ ꯇꯥꯔꯒꯗꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯒꯗꯕ, USꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯒꯗꯕ ꯆꯞ ꯆꯥꯕ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯐꯣꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯍꯨꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ USꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯁꯤ ꯆꯥꯎꯊꯣꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯁꯤꯟꯒꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯚꯣꯂꯨꯁꯟ, ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯅ ꯁꯥꯈꯤꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯇꯨꯅ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯏꯈꯪ ꯈꯪꯍꯧꯅꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯈꯤꯕ
ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯍꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯖꯅ ꯂꯩꯇꯕ, ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃꯒꯤꯗꯃꯛꯇ ꯃꯪꯂꯥꯟ ꯃꯪꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅꯗꯒꯤ ꯂꯣꯟꯅ ꯆꯠꯊꯔꯝꯕ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯀꯧ ꯐꯣꯡꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ, ꯐꯣꯡꯅ ꯆꯠꯊꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯥꯝꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯁꯦꯝꯈꯤꯕ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯑꯦꯝꯅ ꯏꯟꯗꯤꯌꯥ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯊꯦꯡꯅꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯇꯨꯅ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯃ ꯌꯧꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯌꯧꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯂꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯪꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯐꯛꯇꯨꯅ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ US ꯑꯁꯤꯒ ꯍꯧꯖꯤꯛ ꯃꯔꯨꯞ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯁꯤꯅꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯗꯨꯅ ꯃꯩꯋꯥꯏꯔꯛꯇꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯁꯨ ꯇꯞꯅ ꯌꯧꯁꯤꯜꯂꯛꯈꯤꯕꯒꯤ ꯊꯧꯗꯣꯛ꯫